Kanglai Pauthang Miying Tabiri Basingbu Sanato Mana Taramno Oxari ngasi su Manipur do Phongba Pause khara da yumpham oiba maruiba pau khara update tawjari ahanba maktada Chorachandpur da Kuki Khulai paiba singna kipne tawkhiba driver ahum Kanba Ngmkhre anina Thiba Khangdana Leiri hairi pawasi Kanglaipak ki Mairagi news tagi lokhatchabani Chorachandpur da operate tawduna leiba Kuki jo Khulai paiba sing oigani haiba thajaba singna selgi demand phaduna pukhiba Assam dagi driver ahum security force ki kangmuna matam chana Kanba Ngmkhre hairi atoba thodok amadana haukiba January 18 Numidang Waramda Chorachandpur dagi sakpi karong da chatkhiba mioi ani sakhangdaba khulai paiba mioi singna kipne tawkhibadagi haujik phawba Thiba Khangdana Leiri hairi hiramasigi matangda pause asina Chorachandpur dagi phangba paugi matung inna mamang tha January 18 gi numidang pung 10 rom taba matamda Chorachandpur tamna cement puduna lakpa tata truck ki manungda driver ahumbu Kuki jo khulai paiba singna Selgi dimanga mari lainana faraga Chorachandpur gi Songpi village da pusinki driver ahum asi kidnap tawduna pukhre haiba pau phangbadagi security force ki kangbuna thiba humbagi thabak chatharakpada Ngarang nungthil pung 1 minute yankairom taba matamda Chorachandpur gi Tuibong area dagi tekta kaidana phangba ngamkhibani hairi police ki kangbuna Kanba Ngmkhre driver sing adudi Assam gi Halikandi gi Dolai Thabi dagi Sohel Alam Taludar Jahi Kuntaruk apokpa Bilauddin Taludar Mazurul Alom Barbaya Jahi Kuntaret apokpa Ahim Ahmad Barbaya amasung Assam gi Kaziranga dagi Dalgram village dagi Morauddin Jahi Kunthra apokpa Karam Ali Kawi Makoi imung manungi mioi singda tekta kaidana khuchinaba police ki maiki digi tharang lokhatkre hairi atopa thodok amadana Chorachandpur dagi mioi ani amasung masak khangdaba kulai paiba singna January 18 gi numidang waram pung 5 minute 45 rom taba matamda sakpi karong dagi masak khangdana kulai paiba singna kidnap tawduna pukibadagi haujik phawba Thiba Khangdana Leiri hairi Thiba Khangdana Leiri ba mioi sing adugi imung manungi maiki dagi ngarang Chorachandpur police station da aiba chirol ama pisilakpadagi police na FIR ama lokhatkre hairi police ki pauna hai ngarang ayu pung 13 minute 55 rom taba matamda Chorachandpur gi Bumbul village da leiba Priti Kumar Jahi Kuntarukna Chorachandpur police station da pisilakiba report amada mahaki manau nupa Mr. Chandan Kumar Jahi Kunmanga apokpa Harias amasung mahaki driver oina Chorachandpur gi Tuibong Jiwon Biengda leiba Kapilal Elias Lalboy Jahi 19 apokpa Langminthanga loinana mamang thagi 18 da chakpi karongda punna chamina khibani hairi makhoi anibu numit adugi numidang waram pung 5 minute 55 rom taba matamda masak khangdaba khulai paiba singna kidnap tawduna pukibadagi haujik phawba Thiba Khangdana Leiri hainasu aiba cherol aduda palaki hairi makha tarakpa adopa pau amada Kuki NP Manipur gi president gi mathakta case lokhatkre pau asi kangla pau dagi lokhatchabani Mamang thagi kunthra da cycle da police Manipur police amadi CRPF ki apunba security gi kangbuna popi tharamba mafamda changduna popi pambi sing yanthatnaba honabada atingba pirakpaga loinana security force singi gari thugaiba amadi popi yanthatpa changba yaroi haina atingba pirakiba Kuki NP Manipur gi president CS Ajang Khongsai gi mathakta Manipur lengangna case ama lokhatuna FIR register tawkre hairi haujik Kuki NP Manipur gi president oiriba Ajang asi Kuki Jo Council gi convener su oiriba mioini hairi thodok asigi matangda numit aduda Lungjang village gi miyamna security force singna popi pambi yanthatnaba lakpada security gi gari sing thugaibada natana popi pambi yanthatpa yaroi haina akan mukhongjang changsinkhibani Kangpopi police CRPF amasung district executive magistrate yauna Kangpopi district ki SP gi miyeng makhada cycle police station gi manung chana leiba Lungjang village gi singi chingsang da tharamba popi pambi sing adu apunba security force na manganba ngamkhibani hairi Makha tarakpa atopa maru oiba pau amada border fencing khaba yaroi haina khongjang changsinkhre pau asi kangla pau dagi lokachabani Bharat amadi Myanmar ga tainariba border paring asi fencing khana bagi thabak haujik Bharat lengakna paikhalakpa horakliba asibu lamdam asida khunda minariba naga amadi Kuki Jo singna yaningdaba phongdorakpaga loinana khongjang changsinba leptri ngarang Chandel district ki manung chanba New Somtalda maike adongi
Miyamna Myanmar border paring fencing khaba yaroi haiba kholaw lawbaga loinana masing yamlaba nupa nupi kayana saruk yaduna rally chatuna khongjang changsingkre Naga Civil Society Organization singna sinduna chathakiba khongjang aduda saruk yakiba Naga CSO singi lusingba singna phongdorakibada Bharatna ningkha tamdringaidagi leminarakiba Naga ichil inausing lamlaki sa nga gumna thamnaba India lengakna honariba thodang asi yaningde maram aduna Indo Myanmar border fencing khaba yaroi haina pongdokhi Makatarpa pauda aeroplane da nongoi maru punaba honarambi Churachandpur dagi nupi ama Lungpoi airport dagi fare pau asi Kangleipak ki Maira news dagi ni Churachandpur district da leibi nupi amana nongoi maru puduna chatnaba honarambadagi Mizoram gi Lengpui airport dagi security force na pagatkre hari pagalaba nupi adudi ti nemnai no chahi kuntret apokpa thunung Thanminbang kawi leifom Churachandpur district ki Tuibong dagi ni hari nupi asina ngarang Mizoram gi konung Aizol dagi Indigo flight amada tongduna Delhi da chatnaba honarambadagi phabani hari mahaki Bekes adu Lengpui airport ta security force na check tawbada 7.62 mm gi kapa yariba nongoi maru khara yauramba thengnaki masigi matungda nupi asi am eki makhada mahaki mathakta case ama lokakre hari Makatarpa atopa pauda gari singdagi chalan kaklaga sel longnaba honabani haiba arambai tengol gi thomini chingnaba ani police na fare pau asi Kangleipak ki Maira dagi ni National Highway 37 Imphal Jiri Pamlambi paring da cheliba transporter gari singdagi chalan kaklaga sel lobada chenabani haiba arambai tengol gi thomini haina chingnaba miyoi ahum security force ki kangmuna fare haina Manipur police ki PRO na press ta thadorokpa chirol amana phongdoragi chirol asina makhata na hai ngarang security force na akanaba pau ama phangbadagi Imphal West district ki Pachoi police station gi manung chanba Kaithel Manbi da chathakiba operation da phagalaba arambai tingol gi thomini hariba miyoi ahum adu phagatkhibani phagalaba miyoi sing adugi Thangjam George Singh Elias Suraj sahi kunipan Abujam Narendra Singh Elias Mitlang sahi kunmathoi amadi Wahangbam Amarjit Singh Elias Boy sahi kuntramanga kawi hari makoidagi thermal printer ama paper roll mapan hand wireless set ani extra antenna ama Aadhaar card ani notebook ani wallet ani sel oina lupa lising ama chatruk four wheeler ama phagatkiba laikhrabani phagalaba polam sing aduga loinana miyoi sing asi mari leinaba police station da pusinkre hari Makha tarakpada aroiba pau amana athoba ningtam lanmi captain Chiramcha amadi private athoba anigi mafamda koirengna losingba UNLF amadi KYKL na ikai khumnaba ulakli pau asi Kangleipak ki Maira dagi lokhatchabani koirengna losingba United National Liberation Front Manipur UNLF ki Central Kadar ama oina party gi thodang chauna loramba MPA serial number 1655 by 26 Captain Chiramcha Elias Robindro amasung KYKL gi achangba miyamgi yawol lanmi MYL Moirangthem Sunin Elias athoba ingkomja lisingani konmanga gi January thagi chechat kunthra gi numit yungba matung pung ama makairom taba matamda yeknaba mayang lanmi amasung KNAB gi apunba khutpu singa mayoknaba lanphamda Thawaina pontha pikre haina aina thingraba Manipur gi lalholu ama oiriba koirengna lusingba UNLF ki Central Committee gi Secretary of Publicity gi thopuriba M Sakhena khuyek piduna press ta thadorokpa chirol amada awaba phongdorakli chirol asina hai laibak thiba thodok asi haukiba January 28 tagi hauna Kamjong district amasung Myanmar ga lonaba ngamkhai paringda Manipur gi yawlup singi apunba tengol ga India gi mayang lanmi amasung makoi gi proxy oina sijinaba KNB gi apunba khutpu ga leptana songnar khiba lal asigi saruk ama oina itaw captain Chiramchana lusingduna apunba yawlup asigi tengol amana VP IT2 amasung BP IT3 gi marakta area domination phana mayokna duna maithiba piba ngamkhiba adumak apunba pangalni haiba ipa ipugi pawru adu chumle takpani mayoknaba lanpham adugi damak pripakna lamnam sigi apunba ningtam yawloi singi damak chawthokchai amadi makoibu awangba thakta ikai khumnaba uchari hairakli loinana
Ngasigidi matang asida pau asi loisinjari nungsibi duna channel asibu subscribe amadi like toksinbiu aduga bell icon su nambiduna matamgi maru oiba yamna nungaiba pausing lakpada miyeng taminasi haina phongdokjari aroiboina amukasu khurumjari.